Hello guys, mayam Lanthoiba Konthojamna RM1 Production ni maikaidige tawsari akoina handak ama nupa sabi koi episode 1 dagina 4 bu adugi manungda laiba kogi question 10 hangaga question 10 adudagi chumna pakhum pibirakpa mioi amada mioi duda koi winner khangin hamni aduga pakhum pibirakpada koi pakhum do haidi achumba mayam pibirekpa haidi adudagi achumba dingdagi selection tawbagi akogi nupa sabi Facebook page ta kogi haibirakpa mioi sing adudo dui khangkhatsaraga adu akhoi video ngara video adudagi haiba selection of miosing adudagi haidi winner am khaktani khandido ade winner do kana oigadagi habido khoina adum hana haijagre akhoi kana website amdagi akhoi YouTube random picker comment ki adudagi changa adum winner do khangidawni adum mayam mangda adum khoi live ona adum tawjagi haidi khandido adum mayam ga punna adum hadi kamai tawno do habido adu winner adu kana oigadagi habido adum mayam punna adum yengminasi ko ꯑꯩꯈꯣꯏꯒꯤ ꯑꯗꯨꯝ ꯃꯌꯥꯝꯁꯤꯗ ꯑꯗꯨꯝ ꯌꯦꯡꯕꯤꯌꯨꯀꯣ ꯁꯤꯗ ꯑꯗꯨꯝ ꯂꯩꯔꯦ ꯁꯤꯗ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏꯒꯤ ꯚꯤꯗꯤꯑꯣꯗꯨꯗ ꯑꯩꯈꯣꯏꯒꯤ ꯁꯦꯂꯦꯛꯁꯟ ꯑꯣꯏꯕ ꯃꯤꯑꯣꯏꯁꯤꯡ ꯀꯃꯦꯟ ꯄꯤꯔꯛꯄꯗꯣ ꯑꯗꯨꯗꯨꯒꯤ ꯂꯤꯡꯛꯇꯣ ꯑꯗꯨꯅꯤ ꯍꯥꯞꯄꯤꯗꯣ ꯑꯩꯈꯣꯏ ꯑꯇꯣꯞꯄ ꯍꯥꯞꯄ ꯅꯠꯇꯦꯀꯣ ꯑꯗꯨꯗꯨꯒꯤ ꯂꯤꯡꯛꯇꯨꯗꯒꯤ ꯁꯤꯗ ꯑꯗꯨꯝ ꯄꯦꯁ ꯇꯧꯔꯦꯀꯣ ꯑꯗꯨꯒꯤ ꯚꯤꯗꯤꯑꯣꯗꯨꯒꯤ ꯂꯤꯡꯛꯇꯨ ꯑꯗꯨꯝ ꯀꯩꯅꯣꯗ ꯑꯩꯈꯣꯏ ꯀꯃꯦꯟꯇ ꯚꯤꯗꯤꯑꯣꯗꯨꯗ ꯀꯃꯦꯟ 39 ꯀꯃꯦꯟ 39 ꯌꯥꯎꯔꯝꯃꯤꯁꯦ ꯁꯤ ꯀꯃꯦꯟ 39ꯁꯦ ꯑꯩꯈꯣꯏ ꯁꯦꯂꯦꯛꯁꯟ ꯑꯣꯏꯔꯕ ꯃꯤꯑꯣꯏꯁꯤꯡꯗꯨꯅꯦ ꯑꯗꯨ ꯁꯤꯒꯤ ꯁꯦꯂꯦꯛꯁꯟ ꯑꯣꯏꯕꯁꯦ ꯀꯅꯥ ꯑꯣꯏꯗꯣꯏꯅꯣ ꯍꯥꯏꯕꯗꯣ ꯑꯃꯈꯛꯇꯅꯦ ꯈꯟꯗꯣꯏꯁꯦ ꯂꯛꯀꯤ ꯄꯔꯁꯟꯗꯣ ꯑꯩꯈꯣꯏꯒꯤ ꯋꯤꯅꯔꯁ ꯑꯩꯈꯣꯏꯒꯤ 56 ꯗꯦꯖꯀꯤ 1.5 GB ꯑꯩꯈꯣꯏ ꯄꯥꯔ ꯗꯦ ꯑꯟꯂꯤꯃꯤꯇꯦꯠ ꯑꯣꯏꯅ ꯀꯥꯞꯆꯒꯅꯤ ꯍꯥꯏꯕꯅꯤꯀꯣ ꯑꯗꯨ ꯃꯌꯥꯝ ꯁꯤꯁꯦ ꯑꯗꯨꯝ ꯌꯦꯡꯉꯁꯤꯅꯦ ꯁꯤꯁꯦ ꯀꯅꯥ ꯑꯣꯏꯒꯗꯒꯦ ꯍꯥꯏꯕꯗꯣ ꯑꯗꯨꯝ ꯃꯌꯥꯝ ꯄꯨꯟꯅ ꯑꯗꯨꯝ ꯁ꯭ꯇꯥꯔꯠ ꯇꯧꯔꯦꯀꯣ ꯀꯅꯥꯅꯣ ꯁꯤꯗꯩꯁꯦ ꯑꯦꯂꯦꯛꯁ ꯁꯣꯔꯣꯛ ꯈꯥꯏꯕꯝ ꯑꯦꯂꯦꯛꯁ ꯁꯣꯔꯣꯛ ꯈꯥꯏꯕꯝꯅ ꯑꯩꯈꯣꯏꯒꯤ ꯍꯥꯏꯗꯤ ꯋꯤꯅꯔ 39 ꯀꯃꯦꯟꯅꯦ ꯁꯦꯂꯦꯛꯁꯟꯁꯦ 39 ꯁꯦꯂꯦꯛꯁꯟ ꯑꯩꯈꯣꯏ ꯑꯣꯏꯕꯁꯤꯗꯒꯤ ꯑꯃꯈꯛꯇꯅꯤ ꯈꯜꯂꯤꯁꯦ ꯑꯃꯈꯛꯇꯁꯦ ꯑꯦꯂꯦꯛꯁ ꯁꯣꯔꯣꯛ ꯈꯥꯏꯕꯝ ꯑꯣꯏꯔꯦ ꯍꯣꯏ ꯑꯦꯂꯦꯛꯁ ꯁꯣꯔꯣꯛ ꯈꯥꯏꯕꯝꯅ ꯑꯩꯈꯣꯏꯒꯤ ꯅꯨꯄꯥ ꯁꯥꯕꯤꯒꯤ ꯏꯆꯝ ꯆꯝꯕ ꯍꯥꯏꯗꯤ ꯆꯝꯂꯕ ꯑꯩꯈꯣꯏꯒꯤ ꯀꯣꯏꯁꯟ ꯍꯪꯕ ꯑꯁꯤꯗꯒꯤ ꯍꯥꯏꯗꯤ ꯆꯨꯝꯅ ꯄꯤꯕꯤꯔꯛꯑꯒ ꯁꯦꯂꯦꯛꯁꯟ ꯋꯤꯅꯔ ꯑꯣꯏꯕꯁꯦ ꯑꯦꯂꯦꯛꯁ ꯁꯣꯔꯣꯛ ꯈꯥꯏꯕꯝꯕꯨ ꯑꯩꯈꯣꯏ ꯅꯨꯄꯥ ꯁꯥꯕꯤ ꯇꯤꯝꯗꯒꯤ ꯍꯥꯏꯗꯤ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯑꯗꯨꯒ ꯃꯁꯤ ꯅꯠꯇꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯩꯈꯣꯏ ꯅꯨꯄꯥ ꯁꯥꯕꯤ ꯇꯤꯝꯅꯁꯨ ꯑꯇꯣꯞ ꯑꯇꯣꯞꯄ ꯃꯇꯨꯡ ꯇꯥꯔꯛꯄꯗꯁꯨ ꯍꯥꯏꯗꯤ ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯗꯤ ꯁꯤꯗꯒꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ ꯑꯣꯔ ꯑꯇꯣꯞ ꯑꯇꯣꯞꯄ ꯍꯥꯏꯗꯤ ꯏꯚꯦꯟ ꯅꯠꯇ꯭ꯔꯒ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯀꯣꯏꯁꯟ ꯍꯪꯕꯒꯤꯗ ꯁꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯊꯝꯕꯁꯦ ꯑꯇꯣꯞꯄ ꯍꯦꯟꯅ ꯇꯧꯔꯛꯄꯁꯨ ꯉꯝꯕ ꯑꯣꯏꯖꯒꯦ ꯍꯥꯏꯗꯤ ꯇꯧꯔꯛꯀꯅꯤꯁꯨ ꯍꯥꯏꯗꯤ ꯃꯌꯥꯝꯗꯁꯨ ꯊꯥꯖꯕ ꯊꯝꯖꯔꯤ ꯑꯗꯣ ꯃꯁꯤ ꯍꯥꯏꯔꯒ ꯃꯇꯥꯡ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯍꯥꯏꯗꯤ ꯂꯣꯏꯁꯤꯟꯅꯕ ꯍꯥꯏꯗꯤ ꯂꯥꯏꯚꯁꯦ ꯃꯌꯥꯝ ꯃꯃꯥꯡꯗ ꯎꯠꯄꯒꯤꯁꯦ ꯑꯗꯨ ꯑꯦꯂꯦꯛꯁ ꯁꯣꯔꯣꯛ ꯈꯥꯏꯕꯝꯁꯨ ꯑꯩꯈꯣꯏꯒꯤ ꯄꯨꯡ ꯑꯃꯒꯤ ꯃꯇꯨꯡꯗ ꯍꯥꯏꯗꯤ ꯑꯦꯂꯦꯛꯁ ꯁꯣꯔꯣꯛ ꯈꯥꯏꯕꯝꯒ ꯁꯤꯒꯤ ꯋꯤꯅꯔꯁꯤꯒꯤ ꯀꯩꯅꯣꯁꯦ ꯍꯥꯏꯗꯤ ꯂꯧꯅꯕ ꯍꯥꯏꯖꯔꯤ ꯍꯥꯏꯗꯤ ꯄꯤꯔꯅꯤꯅ ꯑꯗꯨ ꯃꯇꯥꯡꯁꯤꯗ ꯃꯌꯥꯝꯕꯨ ꯀꯥꯏꯅꯅꯕ ꯕꯤꯗꯥꯏ ꯅꯤꯖꯔꯤ